Barang ngapaugi unajaruba thorom miyeng tabiri ba kuding putaram nokchari ngasi barang ngapau na puduna lakjari basi handak Manipur da pangthokadoriba General Assembly election asigi Jiribam gi BJP gi ticket phangduna mirep oina thokadoriba aikoigi tamo namairekpam Buddhachandra ga unajaraga wari sanabagi paudamduni aikoigi yamba Buddhachandra bu taram nokchari ahanbada aikoigi tamo Buddhachandra da hangjaningi ba wafamdi ngasi rajniti gi lamsida yamna khong thangjilakpasi punsigi karamba chahidagi khong thangjilakpage hai wafam tang mayam dab thaminasi aina hambasi rajniti ji student politics te hori is aini hanana 1991 adai de si chhatra gi MSU college ta hanana ai magazine secretary ji college ta hanana mathang da si next year da ai si college gi hanna mu general secretary mathang da ani suba tam da si general secretary mo su oi ahan ba magazine secretary mathang da general secretary tam ani oi aru mathang da MSU gi student politics ta MSU gi ai si am alert secretary na Pampui, adagi mathang general secretary na puba. Mathang da amuk ai si MSU gi jiri branch ki president na muchahi ani pure. Adi matung MSU gi advisor na si student politics da sei tara muk se MSU gi advisor na thau toy. Adu mathang da mera pai bi kari na advisor na thau toy. Student politics ka tawraga na sumle ram bati last Indian politics ai tare. Asi gi rajniti ga york posina ina alai phadana ai ga ngan thengna dana कोई जिरी मैनो जिरी देवे ना खंग बनी सिग हंजे थेंग बदे कि आइन मा स्टूडेंट कोई इंडियन पॉलिटिक्स दम आई खोंग थांगे ले हाइतार मागे मना सही कुन मुगे लेमिने स्वाइ तो दना हरिति मागा सुम कुन लेमिने बदे कि इंडियन पॉलिटिक्स दा मा की मतुंग इनर का अंदर जो जिति इंडियन पॉलिटिक्स जो रखपने हाइतार होगी असेंब पॉलिटिक्स जो रखपने हाइतार छात्र देगी ओंधरो का छात्र की पॉलिटिक्स लोरे का अंदर असेंब पॉलिटिक्स दम खोंग थांग लपने आइसे काम दुंगाई अखोगी अखोई तमोगी अखोई पॉलिटिक्स की अखोई राजनीति की अखोई खोंगचत्सी को अखोई छात्र ओइनिंगदगी महिरोई ओइनिंगी पुंसीदगी हौरकपने वफम थबेरी अदुगी मतुंगदा अखोई पाबुंग दिबेन लोइनना को मतम सांगना अखोई पॉलिटिक्स की लमसीदा खोंदारकपगी वफम सु पनबिरी को अदो अखोई सागी कैरियर सी मखल मखल की कैरियर लैबिग्रे ngasi matamsida अखोई छात्र की पुंसी लोइरबो मतुंगदसु अखोई बिजनेसमैन खंगदे नतकना थबक अमा थाबा खंगदे हाबदि मंत्री मा लोइनरबनि थबक अमा लौरगा अखोई हिंगबा याबगी खुदोंग चावसु लेरमनि को नतकना अखोई बिजनेस गुम तौरगा अखोई नतकना अखोई सोशल एक्टिविस्ट ओइनसु हिंगबा जाबगी खुदोंग चावसि याम लैग्रेबो अदु पुनमक से थादोगा अखोई राजनीति की सोंदा कैरियर ओइना सेमगे कैना खनबिगिसे अखोई करी वखलदगी सोंदा खनबिहिमनो मसी तंग मसी याम नुंगाइबो वाने तसिंगदि आइदि छात्र ओरगदि गैना छात्र ओरगदि गैना अखोई गवर्नमेंट की जॉब कुंबा असे तौरोसे नंगना खल्ले आई करिगुंबा खर तौके से खनबैना अना छात्र ओइना गवर्नमेंट की अइना आई माइंड लेरेसी गवर्नमेंट की थबक तौद्रगसु करी दरो हिंबा याय आई चपमान हिंबा याय आई छात्र ओइने खनबा होवे अना गवर्नमेंट की थबक कुंबा सिगुंबा सेना कया आई तुंगोइनरमे बेना अना गवर्नमेंट की थबक तौदना हिंबा याय पोसे खलकपरिना आई गवर्नमेंट थबक तौरु हिंबा ngam बेसे तो मथंग मथंग मयाम के थबक तौरु लाकपरिना पोलो बोक तुम आइगी हक्चांग खिता यावबरिना तुम पोलो बोक तुम तौदौ लेरे मदि होंगबे यादबे ngoda छात्र ओइनि थबक तौरु तौरु सही कुन कुंथ्रा से छात्र की थबक तौरु मयाम के थबक तौरु लाकान होंगबे यादबनिना आइन हौजिक तिम पॉलिटिक्स दे यावरा कांदा पॉलिटिक्स की लैबा पॉलिटिक्स यावरा कांदा पॉलिटिक्स की सिना मयाम तौबो याव थौ मयाम से आइन उरक पाइ तारे आइन पॉलिटिक्स यावखला कांदा मसिदा कोइना यावखलगा पॉलिटिक्स लीडर म ओरा कांदा नत्रगना कोनी एमएलए गुंबो ओरा कांदा तौबो ngam थौ मयाम से मयाम के तौबो ngam थौ दोगे मते याव मरे अदि आइन ngसाइगे चुमना सोशल वर्क ने तोरा कांदा आइन मी पुंग पेलन मदि ngam दम मी वना नुसिबदि याय अदु मी पुंग पेलन मी खुदोंग चाव यन खरा वाले अदु अखोने साना भोट से पॉलिटिक्स यावखला कांदा अखोने एमएलए गुंबो मयाम के लीडर म ओरा कांदा दि मसिगी फंगिबो खुदोंग चाबा सिंग सिना मयाम जी मरंग काने पेलन मंग ngना सातो अदु गेना हाइबो पॉलिटिक्स दे से बोचले नुंगा सा लेबने अदु अखोने अमु हाइगनि मुनको इलेक्शन सिदा तसिंग इलेक्शन लेपसिदि एमएलए ओरम लेपदि नतब एमएलए ओरा करी करी गुम खर तौगे खलका एमएलए से लेपने लो लेपचगे खरमने
ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯥ ꯑꯃꯒ ꯀꯣꯟꯅꯅ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯔꯥꯖꯅꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯒꯨꯝꯕ ꯑꯣꯏꯔꯒ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯔꯣꯏꯗꯕꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯒꯤ ꯃꯃꯤꯗꯨ ꯇꯥꯕ ꯎꯕ ꯐꯪꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝꯅ ꯃꯇꯤꯡ ꯂꯩꯅ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜꯗꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇꯁꯨ ꯈꯪꯗꯦ ꯄꯥꯜꯂꯤꯕ ꯕꯤ.ꯖꯦ.ꯄꯤ ꯁꯔꯀꯥꯔꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝ ꯃꯃꯜ ꯂꯩꯔꯕ ꯉꯁꯤꯒꯤ ꯇꯤꯀꯦꯠꯀ ꯄꯤꯔꯛꯇꯅꯀꯣ ꯃꯤꯔꯦꯞ ꯑꯣꯏꯅꯒ ꯑꯩꯈꯣꯏꯒꯤ ꯕꯤ.ꯖꯦ.ꯄꯤꯅ ꯊꯥꯗꯣꯔꯛꯄꯁꯤꯗ ꯀꯔꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯏ ꯁꯤ ꯃꯇꯥꯡꯁꯤꯗ ꯇꯤꯀꯦꯠꯁꯦ ꯇꯤꯀꯦꯠ ꯃꯇꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯠꯅꯤ ꯇꯤꯀꯦꯠꯁꯦ ꯃꯌꯥꯝꯅ ꯇꯤꯀꯦꯠꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯐꯪꯒꯅꯤ ꯇꯥꯟꯅꯕ ꯉꯥꯛꯇꯅꯤꯀꯣ ꯇꯤꯀꯦꯠ ꯇꯥꯟꯅꯕꯁꯦ ꯑꯗꯣ ꯑꯩꯗꯤ ꯐꯪꯉꯣꯏꯁꯨ ꯈꯟꯗꯦ요 ꯑꯗꯣ ꯃꯌꯥꯝꯅ ꯇꯤꯀꯦꯠ ꯐꯪꯗ꯭ꯔꯗꯤ ꯚꯣꯠ ꯂꯦꯞꯄꯣꯏꯗ꯭ꯔꯥ ꯍꯪꯉꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩꯗꯤ ꯂꯦꯞꯀꯅꯤ ꯍꯥꯏ ꯃꯔꯝꯗꯤ ꯑꯩ ꯐꯪꯒꯅꯤ ꯈꯪꯉꯦ ꯑꯗꯣ ꯉꯁꯤꯐꯥꯎꯕ ꯑꯩ ꯆꯤꯟꯗꯒꯤ ꯚꯣꯠ ꯂꯦꯞꯄꯣꯏꯁꯦ ꯇꯤꯀꯦꯠ ꯐꯪꯗ꯭ꯔꯗꯤ ꯂꯦꯞꯄꯣꯏ ꯑꯝꯇ ꯍꯥꯏꯗꯦ ꯑꯩ ꯏꯁꯥ ꯊꯥꯖꯖꯕ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛꯁꯤꯅ ꯁꯦꯡꯅ ꯇꯧꯖꯕꯅꯤꯅ ꯃꯤꯌꯥꯝꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯛꯀꯅꯤ ꯑꯗꯣ ꯃꯤꯌꯥꯝꯅ ꯂꯦꯞꯄ ꯃꯐꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯄꯥꯝꯃꯤꯕ ꯇꯤꯀꯦꯠꯁꯤ ꯄꯤꯔꯛꯀꯅꯤ ꯈꯜꯂꯦ ꯑꯗꯣ ꯉꯁꯤꯐꯥꯎꯗ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯇꯤꯀꯦꯠ ꯐꯪꯗ꯭ꯔꯗꯤ ꯂꯦꯞꯄꯣꯏ ꯍꯥꯏꯕ ꯋꯥꯁꯦ ꯑꯝꯇ ꯍꯥꯏꯒꯗ꯭ꯔꯦ ꯃꯔꯝꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯐꯪꯒꯅꯤ ꯈꯟꯖꯕ ꯑꯃ ꯂꯩꯕ ꯑꯩꯅ ꯃꯤꯌꯥꯝꯁꯤꯗ ꯌꯥꯝ ꯊꯥꯖꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯩꯅ ꯇꯤꯀꯦꯠꯁꯤ ꯃꯣꯏꯅ ꯌꯥꯝ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯇꯤꯝꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯌꯦꯡꯁꯤꯜꯂꯕ ꯀꯥꯟꯗ ꯃꯈꯣꯏꯅ ꯄꯣꯂꯤꯡ ꯆꯠꯇꯅ ꯂꯩꯀꯥꯏ ꯆꯠꯇꯅ ꯖꯤꯔꯤꯒꯤ ꯂꯩꯕ ꯄꯤꯄꯜꯁꯤꯡꯁꯦ ꯍꯪꯉꯀꯥꯟꯗ ꯀꯅꯥꯅ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯍꯪꯉ ꯄꯤꯔꯛꯀꯗꯕ ꯑꯣꯏꯕꯅꯤ나 ꯑꯩ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯑꯩ ꯀꯔꯤꯝꯇ ꯈꯪꯅꯕ ꯂꯩꯇꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨ ꯉꯁꯤꯐꯥꯎꯗꯅ ꯗꯦꯜꯂꯤꯒꯤ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯑꯝꯇ ꯈꯪꯅꯕ ꯂꯩꯇꯦꯕ ꯖꯁ ꯑꯩꯅ ꯇꯤꯀꯦꯠ ꯐꯪꯖꯔꯤꯁꯤꯗꯤ ꯖꯤꯔꯤꯒꯤ ꯄ꯭ꯔꯖꯥꯁꯤꯅ ꯑꯩꯕꯨ ꯊꯥꯖꯕꯅꯦꯕ ꯖꯤꯔꯤꯒꯤ ꯄ꯭ꯔꯖꯥꯁꯤꯅ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯤꯗ ꯑꯩꯗ ꯇꯤꯀꯦꯠ ꯐꯪꯕꯅꯦꯕ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯅ ꯗꯦꯜꯂꯤꯔꯣꯝꯗ ꯀꯩꯒꯨꯝꯕ ꯑꯩ ꯅꯣꯡꯃꯇ ꯆꯠꯈꯤꯕ ꯇꯤꯀꯦꯠ ꯊꯥꯅꯕ ꯀꯩꯗꯧꯕ ꯂꯩꯇꯦ ꯖꯤꯔꯤ ꯄ꯭ꯔꯖꯥꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟꯁꯤꯗ ꯑꯩꯅ ꯇꯤꯀꯦꯠ ꯐꯪꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗ ꯑꯩꯅ ꯄꯥꯝꯕ ꯄꯣꯠꯇꯣ ꯐꯪꯕꯁꯤꯗꯤ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯀꯩ ꯂꯩꯒꯗꯒꯦꯀꯣ ꯑꯩ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯅ ꯄꯥꯝꯕ ꯄꯣꯠ ꯑꯃ ꯐꯪꯕꯁꯦ ꯑꯁꯤꯗ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯋꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤ ꯄ꯭ꯔꯖꯥꯅ ꯏꯌꯥꯝꯕꯕꯨ ꯊꯥꯖꯕ ꯅꯨꯡꯁꯤꯕꯤꯕꯁꯦ ꯁꯔꯀꯥꯔꯅ ꯎꯕꯤꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯅ ꯎꯕꯤꯕꯗꯒꯤ ꯑꯗꯨꯒꯤ ꯇꯤꯀꯦꯠꯁꯦ ꯄꯤꯔꯛꯄꯅꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯐꯝꯗꯨꯅꯦꯕ ꯑꯩꯈꯣꯏ ꯊꯝꯕꯤꯔꯤꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯗꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤꯗꯁꯨ ꯄꯥꯔꯇꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯄꯥꯔꯇꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯈꯟꯕꯤꯗꯗꯅ ꯑꯩꯈꯣꯏ ꯕꯤ.ꯖꯦ.ꯄꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯟꯕꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯕ ꯃꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯀꯜꯀꯇꯥꯒꯨꯝꯕ ꯕꯤꯍꯥꯔꯒꯨꯝꯕꯗꯗꯤ ꯃꯥꯒꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯅ ꯂꯣꯏꯅ ꯂꯤꯠ ꯇꯧꯔꯒ ꯊꯕꯛ ꯇꯧꯏ ꯗꯦꯜꯂꯤꯗ ꯁꯤ ꯀꯦꯖ꯭ꯔꯤꯋꯥꯜꯅ आम आदमी पार्टी बीजेपी तानादीदना अदे कलकत्ता सम तौबदा अखोगी ममतागी लीड तौर चलीदना अदो मणिपुरददी सी पोसी ओइदबा अखोई मणिपुरगी लेरिबा कंटेक्सददी मणिपुर ले पोसीददी अखोइना रीजनल सिदमता हिंबा ngamde हिस्ट्री दा असम मणिपुर रीजनल पार्टी समता थौ तौबा ngamde रीजनल सिंगसी politics सिदमता माइ पाकपा ngamदो लेरगसु अदुना अखोइना मसी उबनिना सेंट्रल लेवल पोसीदा अखोइदा मसीदा यावसनबा अमदी बीजेपी ना तौरिबा थबक थोरमसिंग असि अइना याम फजनसु उबा इमोंदा तोंगामना बीजेपी ना तौरिबा नत्रगा अखोइ मोदी ना तौरिबा थबकसिंग सि इमोंदा याम पामबसु ओयबा अदु मखोइगा पुल्ला कांदा अइना पामबसु ओरे अरे अइना पामबसिंगसु मखोइगा चमिनरा तौबा ngamगदबसु ओयबा अदुगे अइना ꯍꯧꯖꯤꯛ ꯂꯩꯔꯤꯕꯗꯤ ꯁꯔꯀꯥꯔꯁꯨ ꯕꯤꯖꯦꯄꯤꯅ ꯄꯥꯏꯔꯤꯀꯣ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯈꯔꯁꯨ ꯂꯩ ꯑꯩꯅ ꯄꯥꯝꯖꯕ ꯇꯧꯔꯒꯁꯨ ꯉꯖꯥꯗꯕ ꯒꯣꯔꯃꯦꯟꯁꯨ ꯃꯈꯣꯏꯅ ꯄꯥꯏꯔꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯕ ꯊꯕꯛꯁꯤꯡꯁꯨ ꯃꯈꯣꯏꯒ ꯆꯠꯂꯒꯗꯤ ꯄꯨꯂꯞꯁꯨ ꯉꯝꯕ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯖꯕ ꯊꯕꯛ ꯉꯥꯛꯇꯁꯨ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤ ꯁꯔꯀꯥꯔꯅ ꯇꯧꯈꯤꯕ ꯑꯣꯏ ꯑꯗꯨꯒ ꯑꯩꯅ ꯃꯁꯤ ꯑꯗꯨꯒꯗꯤ ꯕꯤꯖꯦꯄꯤꯁꯤꯗ ꯑꯩ ꯇꯥꯟꯅꯔꯒꯦ ꯑꯩꯅ ꯄꯥꯝꯖꯕꯁꯤꯗ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯤꯀꯦꯠꯁꯦ ꯇꯥꯟꯅꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝ ꯀꯦꯟꯗ꯭ꯔꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯇꯦꯁꯇꯦꯟ ꯀꯌꯥ ꯀꯟꯇꯦꯁꯇꯦꯟꯁꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩ ꯏꯁꯥ ꯊꯥꯔꯒ ꯑꯇꯣꯞꯄ ꯑꯍꯨꯝꯒ ꯃꯔꯤ ꯍꯥꯏꯇꯥꯔꯦ ꯃꯔꯤ ꯑꯗꯣ ꯀꯟꯇꯦꯁꯇꯦꯟ ꯃꯔꯤꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯏꯌꯥꯝꯕ ꯃꯇꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯍꯨꯝ ꯑꯃꯅꯦꯕ ꯂꯩꯗꯣꯏꯁꯦꯀꯣ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯀꯦꯟꯗꯤꯗꯦꯠꯀꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯛꯅꯕ ꯂꯝꯕꯥ ꯇꯧꯒꯅꯤ ꯀꯥꯏꯅ ꯈꯟꯕ ꯁꯤ ꯂꯩꯕꯤꯕ ꯃꯁꯤ ꯍꯧꯖꯤꯛꯃꯛꯇꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯕꯨ ꯂꯤꯠꯇꯤ ꯑꯩꯅ ꯇꯧꯅꯤ ꯃꯣꯏꯁꯦ ꯑꯩꯅ ꯀꯥꯒꯗ꯭ꯔꯗꯤ ꯁꯣꯏꯅ ꯀꯥꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯍꯨꯝꯁꯤꯗ ꯀꯅꯥꯅ ꯂꯤꯡꯉꯤ ꯀꯅꯥꯅ ꯀꯩꯅꯣ ꯇꯧꯕ ꯃꯁꯤꯃꯗꯤ ꯑꯩꯅ ꯍꯥꯏꯕꯗ ꯑꯩꯁꯨ ꯈꯔ ꯂꯨꯅ ꯊꯣꯛꯑꯦꯕ ꯃꯥꯒꯤ ꯀꯟꯅ ꯈꯣꯝꯅꯕꯅꯤꯅꯀꯣ ꯑꯍꯨꯝꯁꯤꯗ ꯑꯩꯅ ꯑꯁꯤꯅ ꯍꯦꯜꯂꯤꯁꯤꯗ ꯍꯥꯏꯕꯗ ꯑꯩ ꯂꯨꯅ ꯊꯣꯛꯑꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯌꯦꯡꯖꯕꯗ ꯑꯗꯨꯝ ꯑꯩꯅ ꯚꯣꯠꯁꯤꯗꯤ ꯏꯁꯣꯔꯅ ꯀ꯭ꯔꯤꯄꯥ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯦ ꯌꯥꯝ ꯑꯆꯧꯕ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁꯅꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗꯁꯨ ꯄꯟꯕꯤꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤ ꯄ꯭ꯔꯖꯥꯅ ꯌꯥꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯀꯣ ꯑꯁꯤꯒꯤ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁ ꯁꯤꯒ ꯕꯦꯁ ꯇꯧꯔꯒꯀꯣ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁ ꯑꯃ ꯂꯩꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯌꯥꯝꯅ ꯁꯤꯒ ꯀꯩꯅꯣ ꯄꯟꯖꯒꯦꯀꯣ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯍꯥꯟꯅꯗꯤ ꯏꯂꯦꯛꯁꯟ ꯂꯦꯞꯄꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯁꯤꯅ ꯍꯥꯟꯅꯗꯤ ꯏꯂꯦꯛꯁꯟ ꯂꯦꯞꯄꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯁꯤꯅ ꯚꯣꯠꯁꯦ ꯈꯣꯝꯖꯕꯅꯦꯕ ꯈꯣꯝꯃꯒ ꯐꯪꯕꯅꯦꯕ ꯍꯟꯗꯛꯀꯤꯅ ꯀꯃꯥꯏꯅ ꯇꯧꯒꯅ ꯄ꯭ꯔꯖꯥꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯄꯤꯗꯣꯏꯅꯦꯕ ꯑꯗ ꯄ꯭ꯔꯖꯥꯒꯤ ꯆꯥꯎꯕ ꯈꯨꯗꯣꯜꯅꯦꯕ ꯏꯂꯦꯛꯁꯟꯁꯦ ꯑꯩꯅ ꯂꯦꯞꯆꯕꯒꯤ ꯐꯪꯕ ꯅꯠꯇꯕ ꯄ꯭ꯔꯖꯥꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯖꯦꯟꯇꯦꯁꯟ ꯑꯣꯏꯅ ꯄꯤꯗꯣꯏꯅꯦꯕ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯐꯝꯁꯦ ꯄ꯭ꯔꯖꯥꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯖꯦꯟꯇꯦꯁꯟ ꯑꯃ ꯑꯣꯏꯅ ꯄꯤꯗꯣꯏꯅꯦꯕ
ꯑꯗꯣ ꯍꯥꯟꯅꯒ ꯏꯂꯦꯛꯁꯟꯁꯤ ꯃꯥꯟꯅꯗꯦ ꯑꯩꯅ ꯎꯕꯗ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩꯅ ꯏꯟꯇꯔꯚ꯭ꯌꯨ ꯃꯌꯥꯝ ꯋꯥ ꯉꯥꯡꯕꯗ ꯑꯗꯨꯝ ꯍꯥꯏꯌꯣ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯗꯤ ꯑꯩꯅ ꯚꯣꯠ ꯂꯦꯞꯄ ꯈꯣꯝꯃꯒ ꯐꯪꯗꯧ ꯅꯠꯇꯦꯕ ꯄ꯭ꯔꯖꯥꯁꯤꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯃ ꯄꯤꯗꯣꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯥꯏꯕ ꯄꯣꯁꯁꯦ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯥꯏꯕ ꯐꯝꯁꯦ ꯄ꯭ꯔꯖꯥꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯣꯏꯅ ꯄꯤꯗꯣꯏꯅꯤꯀꯣ ꯑꯩ ꯈꯟꯅ ꯅꯩꯅꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯃꯛ ꯑꯣꯏꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯣ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯑꯂꯣꯏꯕꯗꯀꯣ ꯑꯩꯈꯣꯏ ꯑꯩꯅ ꯉꯁꯤ ꯇꯥꯃꯣ ꯃꯐꯝꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯖꯤꯔꯤꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯌꯥꯝꯅꯁꯤꯅ ꯀꯩꯒꯨꯝꯕ ꯀꯥꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯖꯕꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗꯒꯤ ꯎꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈꯔ ꯆꯥꯎꯈꯠꯇ꯭ꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯅꯠꯇꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯖꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯖꯤꯔꯤꯕꯥꯝꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯀꯥꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅ ꯇꯧꯕꯤꯅꯤꯡꯕꯁꯤ ꯖꯤꯔꯤꯕꯥꯝꯁꯦ ꯀꯔꯝꯕ ꯊꯥꯛ ꯐꯥꯎꯕꯗ ꯄꯨꯈꯠꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄꯒꯤ ꯊꯥꯛꯁꯦ ꯀꯔꯝꯕ ꯊꯥꯛ ꯐꯥꯎꯕꯗ ꯄꯨꯈꯠꯄꯤꯒꯦꯅ ꯑꯩꯈꯣꯏ ꯈꯟꯕꯤꯔꯤꯒꯦ ꯃꯁꯤꯒꯤ ꯄ꯭ꯂꯥꯅꯤꯡꯁꯦ ꯃꯌꯥꯝꯅ ꯖꯤꯔꯤꯁꯦ ꯁꯨꯝ ꯉꯥꯡꯅꯕꯗ ꯌꯥꯝ ꯆꯥꯎꯈꯠꯇꯅ ꯉꯥꯡꯅꯩꯌꯦꯕ ꯑꯩ ꯖꯤꯔꯤꯁꯤ ꯑꯩ ꯌꯥꯝ ꯆꯥꯎꯈꯠꯇ꯭ꯔꯁꯨ ꯑꯩ ꯍꯥꯏꯖꯅꯤꯡꯗꯦꯕ ꯑꯩꯒꯤ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗ ꯑꯩꯅ ꯁꯣꯠꯇꯅ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯑꯩꯅ ꯂꯩꯔꯤꯕ ꯆꯥꯡꯁꯦ ꯑꯁꯤꯁꯨ ꯌꯥꯝ ꯐꯕ ꯑꯃꯅꯦꯅ ꯂꯧꯋꯦꯕ ꯑꯩꯅꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯥꯔꯀꯥꯟꯗ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯍꯟꯗꯣꯏꯅꯦꯕ ꯑꯩꯅ ꯑꯩꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯦ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯂꯝ ꯂꯥꯜꯂꯦꯕ ꯑꯗꯨꯅ ꯑꯩ ꯑꯦꯅꯤ ꯃꯤꯇꯤꯡꯗ ꯀꯩꯗ ꯑꯩ ꯖꯤꯔꯤꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯗ ꯑꯩꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯁꯦ ꯑꯃꯠꯇ ꯆꯩꯖꯗꯦꯕ ꯂꯩꯔꯤꯕ ꯆꯥꯡꯁꯤ ꯆꯥꯡꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯀꯥꯔꯀꯥꯟꯗ ꯁꯤꯒꯦꯟ ꯐꯍꯟꯗꯣꯏꯅꯦꯕ ꯑꯩꯅ ꯈꯟꯖꯩꯁꯦ ꯑꯩꯅ ꯀꯥꯔꯀꯥꯟꯗ ꯁꯤꯒꯦꯟ ꯐꯍꯟꯕ ꯑꯗꯣ ꯖꯤꯔꯤꯁꯦ ꯃꯁꯥꯒꯤꯁꯨ ꯀꯩꯅꯣꯅꯤ ꯆꯥꯎꯈꯠꯄꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯃꯌꯥꯝ ꯆꯥꯎꯈꯠꯇꯦ ꯍꯥꯏꯁꯦ ꯃꯔꯝ ꯈꯔꯁꯨ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯁꯣꯠꯇꯩ ꯍꯥꯏꯅꯩꯀꯣ ꯑꯩꯃꯨꯛꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕꯅꯤ ꯁꯣꯠꯇꯩ ꯍꯥꯏꯁꯦ ꯑꯩ ꯆꯤꯟꯗꯒꯤ ꯖꯤꯔꯤ ꯁꯣꯠꯇꯔꯤ ꯖꯤꯔꯤ ꯆꯥꯎꯈꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯕ ꯉꯝꯗꯦꯕ ꯑꯩꯒꯤ ꯂꯩꯐꯝꯅꯦꯕ ꯃꯁꯤ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯤꯇꯪ ꯁꯣꯠꯇꯔꯦ ꯍꯥꯏꯅꯔꯤꯁꯦ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯃꯔꯝꯁꯨ ꯈꯤꯇꯪ ꯆꯥꯕ ꯑꯩꯈꯣꯏꯁꯤ ꯀꯤꯂꯣꯃꯤꯇꯔ ꯆꯅꯤ ꯍꯦꯟꯅ ꯂꯥꯞꯄꯤꯅ ꯑꯩꯈꯣꯏꯁꯦ ꯆꯅꯤ ꯍꯦꯟꯅ ꯂꯥꯞꯄꯅꯤꯅ ꯃꯤꯁꯤ ꯎꯔꯀꯥꯟꯗ ꯃꯤꯁꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯃꯣꯠꯄꯒꯁꯦ ꯅꯪ ꯁꯨꯝ ꯃꯅꯤꯡꯒꯜꯂꯣꯟꯗ ꯄꯣꯛꯄꯁꯦ ꯃꯤꯅ ꯎꯗꯕꯅꯦꯕ ꯃꯥꯏꯗ ꯄꯣꯛꯑꯒ ꯑꯗꯨꯝ ꯌꯦꯡꯉ ꯎꯕꯒꯨꯝꯕ ꯑꯗ ꯑꯩꯈꯣꯏꯅ ꯀꯤꯂꯣꯃꯤꯇꯔ ꯆꯅꯤ ꯂꯥꯞꯅ ꯂꯩꯕꯅꯤ나 ꯑꯥꯗ ꯂꯩꯔꯤꯕ ꯗꯦꯕꯂꯞꯃꯦꯟ ꯇꯧꯒꯗꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯁꯤ ꯎꯕꯒꯤ ꯆꯥꯡꯁꯤ ꯈꯔ ꯋꯥꯠꯄ ꯍꯥꯏꯗꯤ ꯑꯗꯨꯝ ꯎꯗꯦꯕ ꯑꯗꯣ ꯎꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯁꯣꯠꯇꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯒꯤ ꯁꯣꯠꯇꯅ ꯂꯩꯕꯅꯤꯅ ꯂꯧꯖꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯊꯣꯡ ꯐꯔꯦꯀꯣ ꯕꯤ ꯖꯦ ꯄꯤ ꯒꯣꯔꯃꯦꯟꯁꯤ ꯂꯥꯛꯄꯗꯒꯤ ꯊꯣꯡ ꯑꯅꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯆꯍꯤ ꯂꯤꯁꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯕ ꯃꯌꯥꯝꯁꯦ ꯐꯒꯠꯂꯛꯄ ꯊꯣꯡ ꯍꯥꯟꯅ ꯊꯣꯡ ꯑꯃ ꯂꯥꯟ ꯍꯣꯡꯗꯅ ꯃꯤ ꯍꯨꯝꯅꯤꯒ ꯆꯪꯕ ꯍꯧꯖꯤꯛꯇꯤ ꯊꯣꯡꯁꯦ ꯁꯥꯕꯤꯗꯅ ꯁꯪꯒꯥꯕꯤꯗꯅ ꯂꯤꯗꯔꯁꯤꯡ ꯂꯥꯛꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯂꯝꯕꯤꯁꯦ ꯌꯥꯝ ꯅꯛꯁꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯊꯨꯅ ꯗꯦꯕꯂꯞꯃꯦꯟ ꯂꯥꯛꯀꯅꯤ ꯂꯧꯋꯦꯕ ꯑꯩꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯥꯔꯀꯥꯟꯗ ꯖꯤꯔꯤ ꯑꯗꯨꯝ ꯐꯖꯅ ꯗꯦꯕꯂꯞꯃꯦꯟ ꯀꯔꯤ ꯂꯝꯕꯤ ꯊꯣꯡ ꯑꯁꯤꯗꯤ ꯑꯔꯥꯏꯕꯅꯤꯀꯣ ꯑꯁꯤꯗꯤ ꯄꯩꯁꯥ ꯂꯩꯔꯀꯥꯟꯗ ꯁꯦꯝꯕ ꯌꯥꯕꯅꯦꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯈꯜꯂꯤꯕꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯑꯣꯏꯕ ꯏꯖꯨꯀꯦꯁꯟꯗ ꯈꯤꯇꯪ ꯁꯣꯠꯊꯕ ꯅꯠꯇꯦ ꯃꯐꯝ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯈꯨꯡꯒꯪꯁꯤꯡꯁꯦ ꯂꯝꯕꯤ ꯊꯣꯡ ꯐꯠꯇꯕꯅꯤꯅ ꯏꯖꯨꯀꯦꯁꯟ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯈꯤꯇꯪ ꯋꯥꯅꯩ ꯍꯥꯏꯕꯗꯤ ꯂꯥꯞꯅ ꯀꯤꯂꯣꯃꯤꯇꯔ 30-40 ꯂꯥꯛꯀꯥꯟꯗ ꯂꯝꯕꯤ ꯊꯣꯡ ꯐꯠꯇꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨ ꯁ꯭ꯀꯨꯜ ꯏꯖꯨꯀꯦꯁꯟꯁꯤꯗ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯒꯅꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯏꯖꯨꯀꯦꯁꯟꯒꯤ ꯂꯩꯔꯤꯕ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯒꯦ ꯈꯜꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯖꯤꯔꯤꯁꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯀꯌꯥ ꯂꯩꯅꯗꯦꯕ ꯑꯩꯅ ꯁꯨꯝ ꯈꯜꯂꯒ ꯆꯠꯂꯤ ꯑꯦꯅꯤ ꯃꯤꯇꯤꯡꯗ ꯆꯠꯂꯤꯁꯤ ꯂꯩꯀꯥꯏꯁꯤꯗ ꯀꯔꯤ ꯇꯧꯔꯗꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯄ꯭ꯔꯖꯥꯁꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯒꯗꯒꯦ ꯍꯥꯏꯁꯦ ꯁꯤ ꯌꯥꯝ ꯈꯜꯂꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯇꯧꯗꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯔ ꯁꯦꯟ ꯊꯨꯝꯗ ꯋꯥꯖꯕꯁꯤꯡꯁꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯊꯕꯛꯁꯦ ꯃꯁꯤꯗ ꯏꯝꯄꯣꯔꯇꯦꯟꯗꯤ ꯄꯤꯔꯅꯦꯕ ꯃꯔꯝꯗꯤ ꯏꯖꯨꯀꯦꯁꯟꯗꯨꯅ ꯏꯖꯨꯀꯦꯁꯟ ꯃꯥꯒꯤ ꯑꯃ ꯂꯩꯖꯈ꯭ꯔꯦꯀꯣ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯃ ꯑꯗꯨꯕꯨ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯄꯤꯜꯍꯟꯅꯕ ꯍꯣꯠꯅꯔꯀꯥꯟꯗ ꯄ꯭ꯔꯖꯥꯁꯤꯡ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯍꯟꯗꯣꯏꯅꯦꯕ ꯃꯥꯒꯤ ꯔꯤꯁꯣꯔꯁ ꯂꯩꯍꯟꯗꯣꯏꯅꯤ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯒꯗꯤ ꯄ꯭ꯔꯖꯥꯁꯦ ꯀꯔꯤꯝꯇ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯌꯨꯝꯁꯤꯡꯁꯤꯗ ꯀꯔꯤ ꯇꯧꯔꯒ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯍꯟꯒꯗꯒꯦ ꯀꯥꯏꯁꯦ ꯑꯗꯨꯗꯤ ꯐꯥꯔꯝ ꯇꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯉꯥꯒ ꯌꯥꯝ ꯌꯣꯛꯅꯔꯦ ꯍꯧꯖꯤꯛ ꯕꯥꯏꯑꯣ ꯌꯥꯝ ꯇꯧꯅꯔꯦꯗꯅꯀꯣ ꯑꯩ ꯌꯥꯝ ꯈꯜꯂꯦꯕ ꯄꯥꯕ꯭ꯂꯤꯛꯁꯤꯡꯁꯤꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯕꯒꯤ ꯄꯣꯠꯁꯦ ꯁꯤꯗ ꯑꯣꯏꯅ ꯑꯩ ꯆꯪꯁꯤꯟꯒꯦ ꯈꯜꯂꯦꯕ ꯅꯍꯥꯔꯣꯟꯁꯤꯡꯗ ꯑꯩꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕꯒꯤ ꯄ꯭ꯂꯥꯟꯁꯦ ꯃꯁꯤ ꯇꯧꯒꯦ ꯑꯗꯨꯔꯒꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯑꯦ ꯂꯧꯋꯦꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯁꯦꯟ ꯊꯣꯛꯂꯝꯕ ꯃꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯍꯜꯂꯝꯃꯒꯗꯤ ꯃꯥ ꯑꯋꯥ ꯑꯅꯥꯁꯦ ꯀꯣꯛꯑꯦꯗꯅ ꯑꯗꯨꯔꯒꯗꯤ ꯑꯩꯅ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯦ ꯃꯥꯏ ꯄꯥꯛꯀꯅꯦꯅ ꯈꯜꯂꯦꯕ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯐꯪꯗꯕ ꯃꯤ ꯂꯩꯍꯟꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯐꯕ ꯑꯗꯨꯒꯨꯝꯕ ꯖꯤꯔꯤꯕꯨꯒꯤ ꯃꯪꯂꯥꯟꯗꯨꯅꯤ ꯊꯕꯛ ꯐꯪꯗꯕ ꯍꯥꯏꯁꯦ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯅꯠꯇꯦ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯆꯪꯈ꯭ꯔꯕꯅ ꯆꯪꯈ꯭ꯔꯦ ꯆꯪꯍꯧꯗꯕꯁꯤꯡꯁꯤꯗ ꯀꯔꯤ ꯇꯧꯍꯜꯂꯀꯥꯟꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯍꯟꯒꯗꯒꯦ ꯒꯣꯔꯃꯦꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞ ꯆꯥꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯆꯞ ꯃꯥꯟꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯍꯜꯂꯒꯗꯤ ꯃꯥ ꯆꯞ ꯃꯥꯟꯅꯩꯗꯅ ꯑꯗꯨꯗꯤꯀꯣ ꯃꯥꯅ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯇꯣꯂꯣꯞ ꯂꯤꯁꯤꯡ 30 ꯆꯥꯔꯕ ꯑꯩꯅ ꯊꯥ ꯑꯃꯗ ꯂꯤꯁꯤꯡ 90 ꯏꯟꯀꯝ ꯂꯥꯛꯑꯒꯗꯤ ꯒꯣꯔꯃꯦꯟ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯑꯩ ꯑꯁꯤꯗ ꯀꯣꯛ ꯊꯥꯗꯦ ꯑꯗꯨꯅꯅꯦ ꯉꯁꯤꯐꯥꯎ ꯒꯣꯔꯃꯦꯟ ꯊꯕꯛ ꯇꯧꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯒꯣꯔꯃꯦꯟ ꯊꯕꯛ ꯇꯧꯗꯕꯅꯦꯕ
ꯒꯣꯔꯃꯦꯟ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯆꯞ ꯃꯥꯟꯅ ꯄꯩꯁꯥ ꯊꯣꯛꯍꯟꯕ ꯑꯁꯤꯗꯅꯤ ꯑꯩꯅ ꯀꯟꯅ ꯀꯣꯛ ꯊꯥꯗꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯌꯨꯠ ꯑꯦꯝꯄꯥꯋꯔꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯖꯣꯕ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯅꯠꯇ꯭ꯔꯒꯁꯨ ꯏꯗꯣꯝ ꯈꯣꯡ ꯂꯦꯞꯆꯕ ꯉꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯄꯥꯏꯈꯠꯇꯨꯅ ꯌꯥꯝ ꯌꯥꯏꯐ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯖꯤꯔꯤꯕꯥꯝ ꯑꯃ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯖꯩꯐꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯁꯝꯅꯀꯣ ꯑꯗꯨꯒꯨꯝꯕ ꯖꯤꯔꯤꯕꯥꯝ ꯑꯃꯒꯤ ꯃꯪꯂꯥꯟꯗꯨꯅꯤ ꯑꯗꯨꯃꯛ ꯑꯣꯏꯕꯁꯨ ꯉꯝꯁꯅꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯃꯇꯝ ꯁꯥꯡꯅ ꯊꯧꯒꯜ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯕꯔꯥꯛ ꯃꯐꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁꯁꯦ ꯄꯤꯖꯔꯤ ꯑꯔꯣꯏꯕꯗ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯐꯦꯁ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 19 ꯑꯃꯗꯤ ꯃꯥꯔꯆꯀꯤ ꯇꯥꯡ 5ꯗ ꯑꯩꯈꯣꯏꯒꯤ ꯃꯊꯥꯡ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤ ꯇꯥꯡꯂꯛꯁꯤꯗꯀꯣ ꯑꯩꯈꯣꯏ ꯖꯤꯔꯤꯒꯤ ꯄ꯭ꯔꯖꯥꯗ ꯖꯤꯔꯤꯒꯤ ꯃꯤꯌꯥꯝꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕꯒꯦ ꯑꯩꯅ ꯖꯤꯔꯤꯒꯤ ꯄ꯭ꯔꯖꯥꯗ ꯍꯥꯏꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯗꯦꯠꯁꯤ ꯑꯩꯈꯣꯏꯗꯤ 3ꯗ ꯇꯧꯅꯤ ꯇꯧꯔꯝꯕ ꯏꯂꯦꯛꯁꯟꯅꯤꯀꯣ ꯌꯩꯊꯣꯛꯈꯤꯗꯅ ꯗꯦꯠ 5ꯗ ꯌꯩꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯁꯤ ꯌꯥꯝ ꯄꯤꯁ ꯑꯣꯏꯅ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯅꯕꯨ ꯏꯂꯦꯛꯁꯟꯁꯤ ꯄꯥꯡꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯌꯥꯝ ꯄꯤꯁ ꯑꯣꯏꯅ ꯌꯥꯝ ꯄꯤꯁꯐꯨꯜꯂꯤ ꯚꯣꯠꯁꯤ ꯇꯧꯅꯤꯡꯉꯤ ꯑꯩꯅ ꯁꯤꯃꯇꯪ ꯄ꯭ꯔꯖꯥꯗ ꯄꯤꯁꯐꯨꯜꯂꯤ ꯚꯣꯠ ꯇꯧꯕ ꯉꯝꯍꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯕꯤꯕ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯌꯥꯝ ꯍꯧꯖꯤꯛꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯀꯣ ꯍꯧꯖꯤꯛꯁꯨ ꯃꯤ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯃꯌꯥꯝꯁꯤ ꯂꯥꯛꯇꯅ ꯑꯪꯀꯨꯞ ꯐꯪꯅꯤꯡꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯣꯔꯁꯨ ꯈꯨꯔꯨꯝꯖꯒꯦ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯉꯣꯟꯗ ꯃꯌꯥꯝꯒꯤ ꯃꯃꯜ ꯌꯥꯎꯕ ꯚꯣꯠꯁꯦ ꯊꯥꯗꯕꯤꯔꯒ ꯑꯩꯁꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯝꯇ ꯉꯝꯍꯟꯕꯤꯌꯣꯅ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯆꯤꯜꯂꯕ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯃꯔꯛ ꯃꯄꯥꯎꯕ ꯎꯅꯗꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯒꯤꯗꯃꯛ ꯌꯥꯝꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗꯁꯨ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯊꯧꯔꯝ ꯀꯌా ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ